लीगल है आईन है कई इसा अचुब है खाकान इसा की प्रोटेक्शन की सिनरकान अखोना तुम कोईना लीगल है आईन से फजना खाकान पुनः हिंगमीनब अखोई कोऑपरेशन पीनब RTI पोक्सो क्राइम अगेंस्ट वुमेन की डोमेस्टिक वायलेंस की इशूदा लीगल तो कमाई तौबनो पार्टी में यादव पार्टी में कमाई लोसन है पोट क्वेश्चन तौबदो करी इहान हान अखोई इन्फॉर्मेशन लौदुसे काय वाइदगी लौगदगे हाना है स्टेप नंबर 1 कदाई वाइदगी अखोई इन्फॉर्मेशन लौगदगे हाय तागदी अखोई डिपार्टमेंट खुदिंगी कैदौरे पब्लिक मागी इन्फॉर्मेशन ऑफिसर ना को लइए इन्फॉर्मेशन ऑफिसर से सिसे ममम थंब मतम सिदा सिगी डिपार्टमेंट खुदिंगी मागी इन्फॉर्मेशन ऑफिसर सिदा अखोई इन्फॉर्मेशन सिक तौबो याय हाय हंग याय लौबो याय को सिसी कदम तौने सेक्शन 6 की मतुम इन्ना एप्लीकेशन अमा थाने तु मागी इन्फॉर्मेशन ऑफिसर को सिगी द तु थाना कांदा सब्जेक्ट ना seeking information under section 6 of RTI थागनी राइट टू इन्फॉर्मेशन एक्ट सेक्शन 6 की मतुम इन्ना इन्फॉर्मेशन जे पामजै हाइर कांदा इन्फॉर्मेशन दे कइनो हाइना अखोई वहांगनेबा करम दे स्कीम लाख हदी हंदक सहीदा सरकार की करम स्कीम लाखीगे वहां नंबर अनी सुबदा स्कीम दुगी बजट क्या नो हाइदुना साइन तो क्वेश्चन नंबर 1 क्वेश्चन नंबर 2 क्वेश्चन नंबर 3 तौरकांदा अखोइना वहां हंगदुनेबा अदो मखादा फुल डिटेल पीदुने अदो सिगी इन्फॉर्मेशन से सिगी एप्लीकेशन पीबो मतम अखोइना पैसा चंगे को हम पैसा से साई लुपा 10 से अखोइना डिपार्टमेंट खरददी केस ओइना पीरकांदा लौबो याय खरददी कदौरे हाय कान अखोइगी पोस्ट ऑफिस तगी IPO नम ले मागी पोस्ट ऑफिस कप पोस्टल ऑर्डर न को पोस्टल ऑर्डर की IPO की को इंडियन पोस्टल ऑर्डर की लुपा 10 की पोस्ट ऑफिस तगी कप पची दुगा हाई एप्लीकेशन सिगा हापसन लकांदा अखोइना हुजिकी पब्लिक इन्फॉर्मेशन ऑफिसर दो अदुदा फिर पीरा कान इन्फॉर्मेशन से विदिन 30 डेज नुमित हेड एप्लीकेशन पिसन की नुमितुदा नुमित कुंथ्रानी की मनुंग दा कोई इन्फॉर्मेशन पीरकदाबने अखोइदा कईगुंबा नुमित कुंथ्रानी की मनुंग दा इन्फॉर्मेशन पीरकदब तारगदी इन्फॉर्मेशन से मोखोइना इंटेंशनली पीरकतबनी हाइन लौग्रनीबा अदुदगी कैदौरे अखोइदा नुमित कुंथ्रानी की मनुंग दा इन्फॉर्मेशन फंगत तारि कैदौरे अखोइना कुंथ्रानी की मतुंगदुदा फॉर एग्जांपल सिगी कैदोगे जेरीबाम की हॉस्पिटल से एग्जांपल म पीरगल हॉस्पिटल वहंगम हंगे हॉस्पिटल सिगी मागी पब्लिक ऑफिसर सिना को सिसना इन्फॉर्मेशन जे नुमित कुंथ्रानी मनुंग दा पीरक अदु तारगदी कैदौ तारे अखोइगी महाकी हेड इमीडिएट सुपीरियर ओइबा हाईवे डायरेक्टरेट की इन्फॉर्मेशन ऑफिसर दा अमुक कुनसी इबिया नोकोइ साइन इन्फॉर्मेशन सिक तौबनी पिबिरक्ट्रेना अगाम हाइ तारे सिदा नुपा अमजिंग नुपी अनिमक चिंगी अमदी चाही 35 मखादा लेबा मिदो अदु अंगांग चिंगी को अंगांग सिंदा अदु अंगांग सिंदा कैदौ तारे मकोइदा सेक्सुअल ऑफेंसेस हाइ तारे सेक्सुअल ऑफेंसेस ता कई चिंगे अखोइदा अंगांग सिंदा इनएप्रोप्रिएट ओइना हक्सांग सोकपा को मागी के हाइ तारे अतोपा नसाई हुजिक लोई खंगनारी गाइदो अदुना सिदागी कनो लोइना सिदि हमनो कन एक्सप्लेन तो लोई खंगनारे अंगांग सिंदा सेक्सुअल ऑफेंसेस हालो लोई खंगनामने अदुम बिदा प्रोटेक्ट तौनबा थंबा पोषक अमनेबा सिदा लेबा एक अमनेबा सिगी एक्से क्याम साथीगी हायो तंदा याम तंगाई फदबा अंगांग सिंगी मथक्ता सुंबा यामना अफतबा थबक तौबा मतमददी अंगांग हाबे कइनो तुंगी युबीनी मखोइना तुंगी युबी ओरकदबा समाजगी नौना होगलप अंगांगसिंगसिदा अखोइना अवाबा पी तारगदी मखोइदा अफबा हैंग चाउर अकान अफबा मिदी ओयारो अदुन अंगांगसिंगी याम सेक्शनना सुंबा ऑफेंसेस म्यामसिदगी कनबा मथौ ताई हादुना ख्वाइदगी साथीबा पनिशमेंट पीरा कांदा याम स्पेशल कोर्ट अमसु
ꯊꯝꯃꯀꯥꯟꯗ ꯁꯤꯗꯤ ꯌꯥꯝꯅ ꯐꯥꯁ ꯇ꯭ꯔꯦꯛꯇ ꯇ꯭ꯔꯥꯏꯜ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯑꯆꯧꯕ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯦꯛꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯗꯗꯤ ꯀꯩꯗ ꯁꯣꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯂꯣꯗꯗꯤ ꯆꯍꯤ 19 ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏ ꯅꯥꯀꯟꯗ ꯆꯍꯤ 19ꯁꯦ ꯁꯨꯗ ꯇꯥꯔꯒꯁꯨ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤꯗ ꯆꯦꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯀꯣ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯆꯦꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯁꯤꯁꯤꯒ ꯑꯃꯨꯛꯀ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤꯁꯤꯒ ꯑꯃꯨꯛꯀ ꯂꯣꯁꯤꯒ ꯆꯥꯟꯅꯔꯛꯇꯕ ꯃꯇꯝꯁꯤꯗ ꯀꯔꯤꯅꯣꯅꯦ ꯑꯩ ꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯔꯒ ꯑꯩꯗꯤ ꯆꯦꯟꯖꯔꯤꯅꯦ ꯑꯩꯗꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯅꯤ ꯂꯣꯟ ꯑꯃꯨꯛ ꯌꯥꯗꯦꯅ ꯑꯩꯒ ꯐꯥꯕꯤꯔꯒ ꯗꯟꯗꯤ ꯄꯤꯔꯦꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯁꯤ ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯤꯅ ꯀꯔꯤꯅꯣ ꯂꯣꯁꯤꯅ ꯀꯔꯤꯅೋ ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯌꯥꯔꯤ ꯃꯈꯩꯗꯤ ꯆꯦꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯁꯨꯡꯆꯦꯟꯕꯨ ꯆꯦꯟꯕꯤꯔꯅꯨꯅ ꯍꯥꯏꯔꯦ ꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯁꯤꯒꯤ ꯀ꯭ꯔꯥꯏꯝꯁꯤꯅ ꯄꯤꯛ ꯊꯜꯂꯦꯕ ꯄꯣꯛꯁꯣꯒꯤ ꯆꯍꯤ 19 ꯁꯨꯗꯕ ꯅꯨꯄꯤꯅ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯖꯔꯁꯨ ꯑꯗꯨ ꯁꯤꯒꯤ ꯆꯦꯜꯂꯤꯕꯁꯦ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯆꯍꯤ 19ꯁꯦ ꯁꯤꯁꯦ ꯀꯩꯗꯧꯔꯦ ꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯗꯕ ꯃꯤꯅꯦꯅ ꯊꯝꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯩ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯂꯣ ꯑꯥꯏꯟ ꯍꯥꯏꯁꯦ ꯈꯪꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯗꯨꯅ ꯃꯊꯪꯗ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯍꯥꯏꯗꯤ ꯍꯦꯟꯅ ꯁꯤꯗ ꯑꯁꯤꯒꯨꯝꯕ ꯂꯣꯁꯦ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯁꯤꯒꯤ ꯂꯤꯒꯦꯜ ꯑꯦꯋꯦꯔꯅꯦꯁꯁꯦ ꯈꯪꯍꯟꯕ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯁꯤ ꯌꯥꯝ ꯌꯥꯎꯔꯝꯃꯤꯁꯤ ꯅꯤꯅꯦꯁꯨ ꯉꯁꯤ ꯌꯥꯎꯔꯝꯃꯤ ꯉꯁꯤ ꯀꯨꯏꯈ꯭ꯔ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯕꯅꯤꯅ ꯍꯣꯏ ꯃꯈꯥ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯀꯩ ꯄꯥꯡꯕ ꯌꯥꯕ ꯁꯤꯒꯨꯝꯕ ꯅꯤꯅꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯗꯩ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯂꯩꯖꯗꯕ ꯍꯣꯏ ꯈꯖꯤꯛ ꯈꯔ ꯄꯨꯊꯣꯛꯄꯗꯤ ꯉꯝꯖꯕ ꯑꯗꯨꯒ ꯍꯦꯟꯅ ꯄꯣꯠꯇꯣ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯗ ꯏꯀꯥꯏꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯂꯧꯐꯝ ꯈꯪꯗꯕ ꯑꯁꯤ ꯂꯤꯒꯦꯜꯗ ꯆꯠꯂꯣꯏ ꯍꯥꯏꯔꯅꯤꯅꯦꯅ ꯂꯤꯒꯦꯜ ꯑꯩꯅ ꯀꯦꯁ ꯊꯥꯡꯒꯠꯂꯒ ꯑꯩ ꯌꯥꯎꯗꯕꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯃꯇꯝꯗꯨꯒ ꯑꯩ ꯊꯦꯡꯅꯖꯔꯝꯃꯒꯗꯤ ꯍꯣꯏ ꯂꯤꯒꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯅꯦ ꯌꯥꯎꯗꯅ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯗꯅ ꯄꯥꯔꯇꯤ ꯑꯃ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯅꯩꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯣꯏꯁꯟ ꯇꯧꯒꯗꯕꯗꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯗꯤ ꯉꯁꯤ ꯏꯌꯥꯝꯕꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯍꯥꯏꯗꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯦ ꯑꯩꯈꯣꯏꯅ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤꯗ ꯂꯥꯛꯆꯔꯒꯦ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯀꯦꯁꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯃꯦ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯀꯦꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯋꯨꯃꯦꯟ ꯐ꯭ꯔꯣꯝ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯅꯅꯦ ꯑꯩꯈꯣꯏꯅ ꯑꯦꯛ ꯑꯃ ꯂꯩ ꯁꯤꯒꯤ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀꯣ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯁꯦꯝꯕ ꯑꯗꯨꯝꯕ ꯑꯦꯛꯅꯦꯕ ꯑꯗꯨꯗ ꯁꯤꯗ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯀꯔꯤꯅꯣ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯑꯦꯛꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯆꯤꯡꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯌꯥꯝ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗ ꯈꯟꯅ ꯆꯩꯅꯕꯕꯨ ꯀꯩꯅꯣꯅꯦ ꯃꯇꯩ ꯃꯅꯥꯎ ꯂꯣꯏ ꯈꯟꯅ ꯆꯩꯅꯔꯤꯅꯤ ꯃꯁꯤꯗꯤ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯅꯠꯇꯦ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯅꯨꯄꯤꯁꯦ ꯍꯥꯠꯂ ꯈꯛꯇꯗ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯗꯣꯏꯔꯕ ꯀꯔꯝ ꯀꯥꯟꯗ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤꯕꯨ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯆꯤꯡꯗꯣꯏꯅꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯈꯪꯅ ꯂꯩ ꯀꯣ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜ ꯇꯧꯕ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯈꯣꯠꯄ ꯁꯤ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯍꯔꯥꯁꯃꯦꯟ ꯇꯧꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯁꯤꯗ ꯑꯋꯥꯕ ꯄꯤꯕ ꯏꯃꯣꯁꯅꯦꯜꯂꯤ ꯑꯋꯥꯕ ꯄꯤꯕ ꯀꯣ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯄꯩꯁꯥꯁꯦ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯋꯥꯕ ꯄꯤꯕꯁꯤꯁꯨ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯃꯅꯨꯡꯗ ꯆꯤꯡꯉꯦꯕ ꯑꯗꯨꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯋꯥꯕ ꯄꯤꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯚꯟ ꯃꯥꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯟꯂꯣꯁ ꯍꯥꯏꯕꯗꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛꯅ ꯑꯣꯏꯕ ꯌꯥꯏ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯗꯣꯃꯦꯁꯇꯤक ꯚꯥꯏꯑꯣꯂꯦꯟꯁ ꯀꯦꯁ ꯑꯃ ꯇꯧꯕ ꯌꯥꯏ तसेंगनदी अखोई मियोइबना हाइनबा मखक लैबनी अचुंबा हाइबा पोसक्से मियोइबगी अचुंबा हाइबा पोसक्से लाइगी वायनदसु अचुंबगी वायन लापा मतमदा थेंगी है जमानै लीगल सिसु मागी वा कनोसे फंगनबो होनबदा पसा लैतबा अदेगी फैगोकना चखिबा सिगमा मयामसे मा नोमदी सोयदना मागी अचुंबा वायनदुदी फंगदोइनेबा अदुना असिगी अवेयरनेस तौदना मसिदी नमोदा खंगिबसे मसीना सिगुम्बा सोसाइटी असिदा लैरिबा सिगुम्बा अहोबा मयामसे अकोय मयाम संगा तमना तमना मेंखतिबम चंगी अदुना अकोयना थेंगनागे हाइना थेंगनारगदी असिगुम्बा मयामसी आइन दो लै हाइरसु
ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯕ ꯑꯃꯗꯤ ꯆꯪꯕꯅꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯂꯤꯒꯦꯜ ꯍꯥꯏꯕꯁꯤ ꯑꯥꯏꯟ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯁꯥꯅ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯈꯪꯉꯀꯥꯟꯗ ꯏꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯂꯤꯒꯦꯜꯅ ꯑꯩꯈꯣꯏꯁꯦ ꯕꯥꯎꯟ ꯇꯧꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯥꯏꯟꯅ ꯕꯥꯎꯟ ꯇꯧꯕꯗꯨꯅ ꯉꯁꯥꯏꯕꯨ ꯑꯥꯏꯟ ꯂꯩꯔꯝꯗꯗꯤ ꯃꯤꯑꯣꯏꯕꯁꯦ ꯁꯥ ꯉꯥꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯔꯒꯗꯤ ꯁꯃꯥꯖ ꯑꯃ ꯂꯤꯡꯉꯛꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯏꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯤꯒꯦꯜ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯥꯏꯟꯁꯤ ꯐꯖꯅ ꯈꯪꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯑꯃꯒ ꯑꯃꯒ ꯑꯩꯈꯣꯏ ꯀooperation ꯄꯤꯅꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯑꯩꯈꯣꯏ ꯋꯥ ꯍꯦꯛꯇ ꯇꯥꯟꯅꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ